ꯑꯄꯨꯟꯕ ꯁꯛꯇꯝ ꯃꯅꯤꯄꯨꯔꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯁꯥꯟꯇꯤ ꯂꯩꯇꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟꯇꯅ ꯊꯟꯕ ꯑꯗꯨꯒꯨꯝꯂꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯔꯛꯂꯤꯕ ꯑꯁꯤ ꯁꯥꯟꯇꯤ ꯂꯩꯍꯟꯕꯤꯌꯨ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯂꯦꯞꯍꯟꯕꯤꯌꯨ ꯑꯃꯗꯤ ꯑꯃꯒ ꯀꯝꯃꯨꯅꯤꯇꯤ ꯑꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯂꯩꯍꯟꯕꯤꯌꯨ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯣꯜꯂꯥꯎ ꯑꯗꯨ ꯄꯨꯖꯗꯨꯅ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯩꯈꯣꯏ ꯁꯤꯇꯤꯖꯟ ꯄ꯭ꯔꯣꯇꯦꯁ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯃꯐꯝ ꯆꯤꯡꯅ ꯇꯝꯗ ꯀꯨꯝꯃꯛꯄ ꯌꯥꯗꯕ ꯑꯩꯈꯣꯏ ꯇꯝꯅ ꯑꯩꯈꯣꯏ ꯆꯤꯡꯒꯤ ꯖꯒꯥꯗ ꯀꯥꯕ ꯌꯥꯗꯕ ꯆꯠꯄ ꯌꯥꯗꯕ ꯁꯤꯒꯨꯝꯕ ꯂꯩꯔꯤꯕ ꯑꯃꯗꯤ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯅꯨꯡꯇꯤꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯊꯣꯛꯍꯟꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯍꯟꯕꯤꯌꯨ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯦ 2023ꯗꯒꯤ ꯉꯁꯤ ꯐꯥꯎꯗ ꯆꯥꯕ ꯊꯛꯄꯒꯤ ꯑꯋꯥꯠꯄ ꯀꯌꯥꯃꯔꯨꯝ ꯂꯩꯍꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯔꯤꯕ ꯀꯌꯥ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯍꯟꯖꯤꯜꯍꯟꯕꯤꯗꯨꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯜꯂꯒ ꯁꯥꯟꯇꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯕꯗ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯑꯆꯧꯕ ꯗꯥꯌꯤꯠꯇ ꯂꯧꯕꯤꯌꯨ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯍꯤꯡꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯍꯟꯕꯤꯌꯨ ꯑꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯕꯤꯖꯦꯄꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯩꯈꯣꯏ ꯗꯥꯌꯤꯠꯇ ꯂꯧꯕꯤꯌꯨ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ ꯍꯧꯖꯤꯛꯇꯤ ꯃꯤꯀꯞ ꯊꯣꯛꯄ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯕ ꯋꯥꯐꯝꯗꯨꯃ ꯑꯩꯈꯣꯏ ꯊꯝꯖꯔꯤ ꯑꯃꯅ ꯋꯥꯕ ꯀꯥꯟꯗ ꯆꯣꯡꯁꯤꯟꯕ ꯑꯃꯅ ꯋꯥꯕ ꯀꯥꯟꯗ ꯀꯟꯃꯤꯟꯅꯕ ꯍꯥꯏꯕꯁꯦ ꯈꯨꯟꯅꯥꯏ ꯑꯗꯨꯒ ꯍꯤꯡꯃꯤꯟꯅꯔꯤꯕ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯂꯤꯆꯠ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯃꯔꯝ ꯑꯗꯨꯅꯕꯨ ꯇ꯭ꯔꯤꯄꯨꯔꯥꯗ ꯑꯁꯥꯝꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯃꯥꯒꯤ ꯄꯥꯎ ꯃꯌꯥꯝ ꯂꯩꯕꯁꯤ ꯍꯧꯖꯤꯛ ꯑꯃꯨꯛꯀꯁꯨ 1891ꯒꯤ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔ ꯋꯥꯔꯗꯁꯨ ꯃꯩꯇꯩ ꯄꯥꯉꯜꯁꯤꯡꯒꯤ ꯑꯆꯧꯕ ꯔꯣꯜ ꯑꯃ ꯂꯧꯈꯤ ꯑꯩꯈꯣꯏꯒꯤ ꯏꯇꯤꯍꯥꯁ ꯏꯕꯁꯤꯡ ꯌꯥꯝ ꯁꯥꯊꯤꯕ ꯃꯤꯑꯣꯠ ꯃꯤꯅꯩ ꯂꯣꯏꯅ ꯄꯥꯡꯊꯣꯛ ꯆꯥꯅꯤ ꯈꯛꯇꯅꯗꯤ ꯑꯩꯈꯣꯏꯅ ꯊꯃꯣꯏ ꯌꯥꯝ ꯀꯥꯏꯅ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯍꯧꯅ ꯈꯨꯟꯅꯥꯏ ꯑꯁꯤ ꯃꯨꯠꯇꯅꯕ ꯃꯇꯝꯗ ꯃꯔꯝ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯅ ꯒꯣꯔꯃꯦꯟ ꯊꯕꯛ ꯇꯧꯔꯣꯏ ꯀꯥꯏꯅ ꯔꯤꯁꯥꯔꯁꯇ ꯈꯨꯟꯅꯥꯏ ꯑꯁꯤ ꯀꯟꯒꯗꯕꯅꯤ ꯍꯥꯏꯅ ꯄꯥꯎꯁꯤ ꯂꯩ ꯄꯨꯝꯅꯃꯛꯁꯦ ꯃꯃꯨꯠ ꯇꯥꯅ ꯂꯩꯅꯔꯒ ꯈꯟꯅꯔꯒ ꯀꯟꯗꯕ ꯌꯥꯕ ꯇꯥꯟꯖꯥꯗꯨ ꯑꯣꯏꯔꯛꯄ ꯃꯔꯝ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯅ ꯄꯥꯁꯟ ꯀꯌꯥ ꯍꯦꯟꯃꯜꯂꯦ ꯑꯗꯨꯅ 1990ꯒꯤ ꯃꯇꯨꯡꯗꯒꯤ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯀꯥꯡꯂꯨꯞ ꯙꯔꯃ ꯆꯦꯜꯍꯜꯂꯛꯄ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯕ ꯑꯩꯒꯤ ꯙꯔꯃꯒꯤ ꯖꯥꯇꯤꯗ ꯐꯥꯎꯍꯜꯂꯛꯄ ꯑꯁꯤ ꯌꯥꯎꯈ꯭ꯔꯦ ꯂꯥꯏꯕꯛ ꯊꯤꯕꯅꯦ ꯑꯁꯨꯛ ꯁꯥꯊꯤꯕ ꯊꯣꯛꯀꯅꯦꯅ ꯊꯥꯖꯗꯦ ꯑꯋꯥꯕ ꯐꯤꯕꯝꯗ ꯂꯩꯔꯦ ꯌꯨꯝ ꯀꯌꯥ ꯑꯃ ꯊꯥꯗꯣꯛꯅꯈ꯭ꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯍꯨꯝꯐꯨꯅ ꯃꯌꯨꯝ ꯃꯀꯩ ꯂꯩꯖꯗꯕ IDP ꯏꯟꯇꯔꯅꯦꯠ ꯗꯤꯁꯄ꯭ꯂꯦꯁꯃꯦꯟ ꯄꯥꯔꯁꯟ ꯂꯩꯁꯤꯜꯂꯛꯑꯦ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅꯁꯨ IDPꯁꯤꯡ ꯑꯋꯥꯕ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯑꯩꯈꯣꯏꯅ ꯊꯣꯛꯂꯛꯍꯧꯋꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯏꯟꯗꯤꯌꯥꯒꯣꯟꯕꯗꯤ ꯌꯥꯝ ꯐꯖꯕ ꯂꯣꯡ ꯇꯥꯔꯝ ꯄ꯭ꯂꯥꯟ ꯁꯦꯀ꯭ꯔꯦꯠ ꯑꯣꯏꯕ ꯃꯥꯁꯇꯔ ꯃꯥꯏꯟꯒ ꯂꯣꯏꯅ ꯆꯪꯁꯤꯜꯂꯛꯈꯤꯕꯁꯦ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯀꯅꯥꯁꯨ ꯈꯪꯍꯧꯏ ꯑꯗꯨꯅ ꯇꯧꯅꯤꯡꯗꯕ ꯃꯐꯝ ꯑꯃ ꯑꯣꯟꯊꯣꯔꯛꯄꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯏꯁꯇ꯭ꯔꯣꯡꯂꯤ ꯀꯟꯗꯦꯝ ꯇꯧꯋꯦ ꯃꯤꯍꯨꯠ ꯃꯉꯥꯅ ꯑꯗꯨꯒ ꯑꯐ꯭ꯔꯤꯀꯥꯟꯁꯤꯡ ꯅꯦꯒ꯭ꯔꯣꯁꯨ ꯑꯗꯨ ꯏꯟꯗꯤꯌꯥꯗ ꯗꯤꯐ꯭ꯔꯦꯟꯁ ꯀꯟꯇ꯭ꯔꯤꯗꯒꯤ ꯃꯅꯤꯄꯨꯔꯁꯤꯡ ꯌꯥꯎꯔꯒ ꯁꯨꯄꯔ ꯄꯥꯋꯔ ꯑꯣꯏꯕ ꯏꯟꯗꯤꯌꯥꯒꯣꯟꯕꯗꯤ ꯌꯥꯝ ꯐꯖꯕ ꯂꯣꯡ ꯇꯥꯔꯝ ꯄ꯭ꯂꯥꯟ ꯁꯦꯀ꯭ꯔꯦꯠ ꯑꯣꯏꯕ ꯃꯥꯁꯇꯔ ꯃꯥꯏꯟꯒ ꯂꯣꯏꯅ ꯆꯪꯁꯤꯜꯂꯛꯈꯤꯕꯁꯦ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯀꯅꯥꯁꯨ ꯈꯪꯍꯧꯏ ꯍꯦꯟꯃꯜꯂꯦ ꯑꯗꯨꯅ 1990ꯒꯤ ꯃꯇꯨꯡꯗꯒꯤ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯀꯥꯡꯂꯨꯞ ꯙꯔꯃ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ long live ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯃꯅꯤꯄꯨꯔꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯁꯥꯟꯇꯤ ꯂꯩꯇꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟꯇꯅ ꯊꯟꯕ ꯑꯗꯨꯒꯨꯝꯂꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯔꯛꯂꯤꯕ ꯑꯁꯤ ꯁꯥꯟꯇꯤ ꯂꯩꯍꯟꯕꯤꯌꯨ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯂꯦꯞꯍꯟꯕꯤꯌꯨ ꯑꯃꯗꯤ ꯑꯃꯒ ꯀꯝꯃꯨꯅꯤꯇꯤ ꯑꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯂꯩꯍꯟꯕꯤꯌꯨ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯣꯜꯂꯥꯎ ꯑꯗꯨ ꯄꯨꯖꯗꯨꯅ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯩꯈꯣꯏ ꯁꯤꯇꯤꯖꯟ ꯄ꯭ꯔꯣꯇꯦꯁ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯃꯐꯝ ꯆꯤꯡꯅ ꯇꯝꯗ ꯀꯨꯝꯃꯛꯄ ꯌꯥꯗꯕ ꯑꯩꯈꯣꯏ ꯇꯝꯅ ꯑꯩꯈꯣই ꯆꯤꯡꯒꯤ ꯖꯒꯥꯗ ꯀꯥꯕ ꯌꯥꯗꯕ ꯆꯠꯄ ꯌꯥꯗꯕ ꯁꯤꯒꯨꯝꯕ ꯂꯩꯔꯤꯕ ꯑꯃꯗꯤ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯅꯨꯡꯇꯤꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯊꯣꯛꯍꯟꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯍꯟꯕꯤꯌꯨ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯦ 2023ꯗꯒꯤ ꯉꯁꯤ ꯐꯥꯎꯗ ꯆꯥꯕ ꯊꯛꯄꯒꯤ ꯑꯋꯥꯠꯄ ꯀꯌꯥꯃꯔꯨꯝ ꯂꯩꯍꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯔꯤꯕ ꯀꯌꯥ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯍꯟꯖꯤꯜꯍꯟꯕꯤꯗꯨꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯜꯂꯒ ꯁꯥꯟꯇꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯕꯗ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯑꯆꯧꯕ ꯗꯥꯌꯤꯠꯇ ꯂꯧꯕꯤꯌꯨ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯍꯤꯡꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯍꯟꯕꯤꯌꯨ ꯑꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯗ
ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ BJP ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯩꯈꯣꯏ ꯗꯥꯏꯇ ꯂꯧꯕꯤꯌꯨ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ ꯍꯧꯖꯤꯛꯇꯤ ꯃꯤꯀꯞ ꯊꯣꯛꯄ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯕ ꯋꯥꯐꯝꯗꯨꯃ ꯑꯩꯈꯣꯏ ꯊꯝꯖꯔꯤ